Houjik Palliba Manipur Leingak Asina Maheiroi Singgi Tunggi punsida Sannabiganu makhoibu mangnaba sinbiganu loinana athubada DM University asi mapungfana challainaba hotnabiyu haina Khangabok Kendra MLA Surjakumar Okram na fongdokkhre.Wafam asi Thoubal district ki Athokpam da leiba District Library cum Youth Center DLCYC gi 13 suba award yenthokpagi thouram amada fongdokkhibani.DMU fauba chalaiba ngamdaba Leingak Asina Houjik Manipur da thokliba issue sing asi karamna loisingadoribano haina BJP na luchingba Leingak asibu maral siraduna mahakna haikibada DM University asigi issue sing asi loisindana Maheiroi Singgi Tunggi punsi kannanaba mahakna assembly da ahumlak puthokre adubu ngasi faubada Leingak Asina thabak oina onthokpa ngamdaba asi yamna laibak thibani DM College sagi University olakpada Maheiroi Singna mahai tambada khara makhaidi khudong chahalagani khallubani adubu college oina leirambana henna faramle.Lamdam asida thokliba irang asina maram oiraga relief camp ta leiriba tungi yumbiren oirakadoriba Maheiroi Sing amadi Lamdam asigi Maheiroi Sing asina University asida karamna mahai tamgadoribano loinana University asigi issue sing asina maram oiraga chahi asida Maheiroi Singna enrollment torakpagi chang hanadagi chada yankhagi changda hanthare Maheiroi Singgi Tunggi punsigi khanbiraga DM University asi mapungfaba University ama athuba matamda Leingak asina oihangadabani haiki award yenthokpagi thouram aduda Khangabok Assembly Constituency gi MLA Okram Surjakumar na athoiba mithung DLCYC Athokpam gi President Dr. L Romendrona thouram mapu aduga Khangabok AC gi hanagi MLA Srimati Okram Landhoni Devina akhanaba mithunglen oina saruk yaki award yenthokpa aduda tongan ma donor singna katlakpa bosem gi class 10 da highest mark fangba aduga kosem gi class 12 ki biology amasung chemistry da highest mark fangba piba Leimapokpam Muhindra Award kosem gi class 12 science stream da overall topper da piba Changamayum Hari Mohan Memorial Award bosem gi class 10 da makok mathang taraba sing da piba Takhelamam Nageshwar amasung Nungshi Devi Award CBSE class 10 gi topper da piba Athokpam Bira amasung Tombi Macha Devi Memorial Award Senior Citizen sing da piba Leimapokpam Khomdomsa Memorial Award MBBS tamnabagi khanbada piba Mayengbam Kamini Babu Memorial Award amadi Sports Kilamda State Nati National amadi International gi thakta medal lawrakpa sing da piba Thongam Babudon Memorial Award singni DLCYC na konma mafam singdagi bosem gi class 10 gi Maheiroi kunthranithoi Kosem gi class 12 ki Maheiroi Sing CBSE class 10 gi Maheiroi Sing senior citizen ahum PhD degree award holder nupi ama Manipur University of Culture gi Maheiroi nupi ama amadi Sanaroi Sing da shawl citation momento amadi sel gi mana sing piduna pukning thogatki thouram gi saruk ama oina mithunglen singna DLCYC Athokpam gi lairik pafam library ka su hangdokhi DM College ko para ro lamdaba DM University College gi University ula DM University sibo para ro lamdaba phajana ran taw lamdaba government sida Manipur gi hujik level situation ji kamana solve karbe na hoga masi aina Praja ki viruddh ama oina makhoigi Manipur ki representative ama oina assembly ki platform da anila student asi aina puthokse bisi ai maruina ai assembly da kaida thamse ai kosmeyana ai constituency ki praja mayana di sakoi MLA smai ki lagi amtanga de khalam di ai bu assembly da phama da di Manipur praja ki Manipur ki law making law sembada Manipur ki sapat thorani wari sana da Manipur ki kari chithana da do ke haina khana ba maya sigum ba policy program maya chithana nai ani da problem sarkar si leina sa ke kumning chichin